Novel Voice na mayam butaram nakshin jabagaloinana ngasi gi episode sida Middle East War ge update kaloinana malem gi khomjin ma paw khara mayam gi makhom da khotol tamjari lobi rasi Hamas ki Polit Bureau Yahya Sinwar Central Gaza da lotuna leripa building amada IDF ke troops na CL kapsin dana Yahya Sinwar kaloinana Hamas fighter homolation kre adobu magi dead body Israel da puduna DNA test ki tungda confirm tawki IDF amadi Israeli media sources na Yahya Sinwar ni haina chingnadana declare tawki Yahya Sinwar Gaza da Israeli forces ki presence da Sinwar kumba Hamas ki leader amana karamna overground da leiramliba mahakti matam pudmakta underground ta oiduna leiribani maramdi mahak ukaramba mikupta kadaida phangba haina IDF na matam kuina tagi ngaituna leirakpani aduga mahak na karamna mapanda thoklakliba masi tasengna magi chawraba soibani aranbani magi sibase Palestinian singi mafamda yamna chawba loss amani Israel gi retaliatory attack Iran gi mathakta tawbagi mahutta US amadi UK na Yemen gi mathakta US ki B2 jet fighter na sathibe attack tawkhre kayam sokpan bagi paudi hojik forbada madugi chapchaba data laktri somda amuk Lebanon ki border da Israeli force amadi Hezbollah gi marakta yamna sathiba lan thingnari sigisu mathakta northern Israel da Hezbollah na attack tawduna Israeli force 29 deki su hena sikre ngakli badi Israeli force na nupa thopagi thonadi yaudana Hamas amadi Hezbollah ga direct mayok naduna ran thengna badi ngamdraga Gaza da leiriba karimata upai lejidraba chaningai phangdana thawai ga panjamuk naduna leiriba micham singda Israel na kangphan amadi nungthakki attack leptana chathaduna nungtigi civilian singbo hat padi leptri media report ki according haujikti anakpa phangna Israel ki lanmi sing dozen dagi su hianna Hezbollah ki khutta sibagi masing nongo gi hengalde asikamna civilian singbo hat padi makhoi ki intelligence malemda khwaidagi powerful ni hairaga malemgi kuna da makhoi gi yekno bu thiduna puthokpa amadi loisinba eliminate tawba ngambani hairaga Gaza ki matang dati Hamas po thiduna puthokpa ngamdana micham singdata target tawtuna hapirise makhoi gi intelligence ki leiba capacity singdo Gaza ki matang dati punamak leimai da tin khrabra makhoi namit tumlaga kanano amatta yengdana micham singbu pangha tha to piriba asigumba unprecedented oiba thodo sing sibu malemna kadai da suyapam thokte makhoi gi sigumba thodo se karigumba makhoi se tasengna originally lamsigi asengba mapa mapugi oiramba taragadi makhoi ngasi tawriba lamchat singse tawram loitara hajaningi media reports ke according ngarang Hezbollah na atopa tank ani suhndokre Israel gi chahi gi parab ki nimitta Israel gi lanmi lising na bunker da lotuna leringai nahan ayuktagi Israel da rocket ki nong chuthan ki Hamas na Gaza da Israel gi military vehicles sing hundoki Israel na heavy bombing tawki Palestinians kaya kin thakraba building singi manungda panduna laikibagi pausu lakli Israel da chahi gi parab chayul chukna chathaba handaki chahi sigi October 16 dagi 24 fawba chathagani masida hojik war chalingai kanda Israeli forces singna bunker da lotuna makoi parab sigi harawbada saruk yanari Gaza dadi Palestine singna chaningai phanghandana maithak tangobukna Palestinian singbu yamna khamthengna awabagi chething pibiri aduga somta amuk US na Ukraine da yamna chawba $425 million ki military package lauthoptuna Putin bu maike mari teki thajinduna thamu pamli do eragadi US na malemgi atai laibak singda sanari pachal singda ayet pa pibangam laroi Middle East US ki sanari pa game asibu maru thatatpagi thodang lauri bache ifong fogna supna ki Putin khattani aduna Putin bu thajinduna thamba hai base US ki oinadi tangai patabani kayata sathireba mokhoigi laibak sigi malemda khwaidagi hianba super power laibak amuk oijaba ngamibase makhoidi sigumba game sigi mathakta oijeri jatni aduna makhoina malemda makhoigi lairiba position sibu lengdana thambagi tamak malemgi mafamda laibak singi marakta conflict ta lehanbagi saro sinduna talaigani masina makhoigi
कानब यामना लेहल्ली हाइबदी करिगुंबा लेबाकसिंगी मरक्ता लान थोकपा कांदा मखोइदी मखोइगी प्रो ओइबा लेबाकनि हाइदुना खुटलाइगे मतेंग पीबगी मिंगदा मखोइगी खुटलाई सिंग यामना थाजिनगनी मसीना माइके अनिदा मखोइगी कानब लई अहानबदा मखोइगी खुटलाई योनबगी खुदोंचाबा अनिसुबदा लान चथदुना लईबा मदुगी मरक्ता मखोइगी पीस प्रोसेस की प्रोग्राम सु मखोइना लुचिंगदुना मिमांगता उत्तुना चटकनी असुमना मखोइ मालेमदा शांति पुरकपदा इनडायरेक्टली अपन मपीदुना थंगबनी अखोइना वाफम से मालेमदा हजिक हजिक अमदि मांगदा थोखिबा थौदोक सिंग थेंगनदुना लाक्लिबा गाक्तनी हजिक फावबदा फ्रांस अमदि जर्मनी न चिंगबा नेटो लेबाक की मेंबर सिंगना यूक्रेनदा $555 बिलियन की टैंक मिसाइल पंप अमदि बंदूक न चिंगबा लान की खुटलाई सिंग यूक्रेनदा थाजिनदुना होनरक फावबदा रशिया बु यूक्रेन दगी हन्ना तक थोकपदी ngambra natraga lan bu ngambra animaktagi amata sungamdana hawjik su Russia na Ukraine da lamsing leptana khopchilli October 7 2023 dagi ngasi fawbata gaza da sikiba misingi masing 42409 sukre aduga 9913 mina sokpanduna laikre America ki B2 jet fighters na bunker bust bomb thathaduna Houthi की अंडरग्राउंड मिसाइल फैसिलिटीज अमदी मसीदगी हेना चौबा मिसाइल स्टोरेज थुकाइख्रे हाइना यूएस ना क्लेम तौख्रे नेतन्याहू की युमदा ngasi हिजबुल्लाह ना डायरेक्ट ड्रोन अटैक तौख्रे नेतन्याहू समलांग अमदा सिबगी खयात तकी नाथोक्तुना मागी इमुंगी मिपुर मक्सु अमुक्तत लोइबदगी हिंख्रे तसु नेतन्याहू की यूएस रिटर्न फ्लाइट सु मिसाइल टारगेट तौतुना कापलखी मधुसु खजिकता टाइमिंग सोइरबदा हिंगोबनी हमास की लीडर याहिया सिनवार की अटैक की तुंगदा हिजबुल्लाह की माइकेतगी साथिबे अटैक हेना तोबा होरे ngasi gi oina matang sida loijare mayamna video sibu pembirakadi like share kobigano amadi video sida adongi mod comment soidana thabiyo loidana channel sibu handa thengna bibo oiragadi subscribe tobiyo amadi bell icon da click tobiduna mathang lakataba informative video sing adongi mafamda su phangan biyu thank you